Ngasigi numidang waramda phongkiba Kangleipak ki pauchina phongli Chandel Leirungtabida Meitei ama Furaga ayamba sel mullaba matungda gari thugairaga Thadorakhre hairi mapungba pau pathoksari ngarang numidang waram pung manga makhairom taba matamda Kakching Laisa ko leikai khong parengda leiba Chandel amadi Kakchingda grocery item puthok pushin tawduna karbar tawba miwai ama Chandel Leirungtabi near KCC company godown mayada sakhangdaba khulai paiba mioi mapanna faraba matungda mioi sigi ayamba senpham lupa lakh ama lising humdra lohore hairi masida natana mahaki gari thugairaba matungda Thadorakhre hairi sakhangdaba singna Furaga sel mulhauraba mioi sigi maming Nomaithem Arjun Singh chahi 13 apokpa Nomaithem Ram Prasad kawi hairi mioi si Chandel lambu bazar thong manakta leiba tribal nupi ama lobani hojik mahaki nupi asi masawai sangdabadagi nupi mayamda leibani ngasi mahusa gum mahaki diai tata garida grocery item sing puduna Chandel da tharuraba matungda mahaki nupi gi mayamda sangduna wari watai chanaramlaga Kakching tamna lakpada Chandel Leirungtaba near KCC company godown mayada hana ngaiduna leramba sakhangdaba kulai paiba singna gari adu khamlaga Mangondagi ayawba senpham lupa lakh ama lising humdra munduna lawki aduga mahakpu phuba saibagi thabak chatharaga garigi mingsel thugairaga Thadorakhibani pawasi langsai thauna Kakchingna phangbadagi langsai thauna gi lawmi sing changsinduna nupa asi rescue tawduna hojik Kakchingda tekta kaidana thunglare hairi mathanga sesu Kangleipak ki Maira News Service na phongli Asiba hodong hingna saruba mioi ama police na fajilaga mental hospital la thamkhre ngarang numidang pung mangarom taba matamda Kerala gi Kutipuram bus station manakta lambi da taduna leramba asiba hodong ama hingna saruba mioi ama Kerala police ki kangbuna faraga mioi adu wakhal gelana nabani haiba khanglakpadagi Kerala gi Kozhikode government mental hospital da leyeng chathana bagi tamakta thamkhre hairi Kutipuram police station gi inspector PK Padamaranjanna phongdokhibada mioi adu Assamdagini Chennai da leiba amaki manaw nupi gi mayamda lakhibani numit mari ni mamangdagi manaw nupa gi mayamdagi thokhibadagi thifam khangdana leikibani mioi adu numit mari ni kari amata sadaba thakpa phanglaktabadagi lambi da taduna leramba asiba hodong adu khullaga segaire chakhibani hairi mahaki mawang adu manak nakpada leiba mioi kharana urakpadagi police ta pau piraba matungda police laktuna faraba matungda mental hospital la thamkibani Kerala police ki maikei dagi phongdorakhibada numit mari ni karisu amata sa ta thaktabana maram oibana natana wakhal gi laina leibana maram oiraga hodong ahingba du hingna sabu oigani hairi